Manipur President will thamlakraba matung ahanba oina ngasi Manipur lengaki Chief Secretary na IPS amasung MPS officer kharagi transfer amadi posting order thokre. Manipur lengaki Chief Secretary Prasant Kumar Singh na nauna thokpa order adugi matungina SP Senapati Sivanand Surbena Thawbagi SP oiragane. SP Kakching TH Bikramjit na Tara Suba IRB gi Commandant Senior SO2 DGP Sheikh Mohammad Jeb Jakir na Jiribamgi SP SDPO Lamlai Dhamendra Kumar na Senapati ki SP Immigration Priyadarshini Laishram na Kakching ki SP Thawbal in charge Dr. S. Ibomcha na Taruk Suba IRB ki Commandant Oibata Natana Special Commando Unit so Yengsingane Taruk Suba IRB ki Commandant K. Dilip na Senior SO2 DGP Tara Suba IRB ki Commandant amasung VIP Protection Group ki in charge O Chawbana SP Immigration amade SP Jiribam ki in charge Khamnam Robinson na MPTC gi AD in charge oina thawpuragane order asi khudaktagi makha taba order ama thoktuba phawba chatnagani haina order asina makha tare